थैंक यू धन्यवाद। नंग पता है कृष्णा पाना हो कजी भजी पुकल टीवी जेंगे बा ननी उमनी जे am inge boy nusa nang kan na sa da ne khong ma ton da sa wa ya ke je nam ta ore चाहे भी तो पहरे लगाए भी तो कैसे दिन रात कुल्लू के बिना कोई कैसे बात करोगे मोहब्बत हो ना जाए दीवाना होना अते कारे मई के जगह मुतत वो नहीं वो मई सिने पुंगा अंगा मजे अंगा हम तुम वो याद रहे थैंक यू एवरीवन प्लीज सब्सक्राइब माय चैनल सपोर्ट कीजिएगा मेरी चैनल पे सब्सक्राइब कीजिएगा अगले महीने बच्चों की एग्ज़ाम होने वाला है आप लोगों की दुआएं ज़रूरत है भारत माता की जय हो ए फॉर एप्पल ये दुनिया एक दुल्हन तऊ दुल्हन माथे पे ये तल रही है देखो ने Malem lagi sire malem nako kala malem na ini ako ne malem na kino si po dreams sweet night ako ne malem sweet night na kala chito no nang handa kuye lakta ba nang handa kala karito ino nang kainom saunong badi mali siyang na yo Emma Malim lay ko'y hao na Emma Nakwas Ha Kita lang kasi Ako mali Sakit apa nih tahu nak untuk bisa lawan aja. Oi. Masih pura ke? Hai. Ay gandre. Masih ay na puda. Oi ba. Oi ba. Aku tak cita jauh ni. Sini. Malam namit kumaga kay hari ba.
ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯃꯥꯂꯦꯝ ꯊꯕꯛ ꯌꯥꯝ ꯀꯟꯕ꯭ꯔꯣ ꯀꯩꯀꯩ ꯇꯧꯔꯤꯅꯣ ꯊꯕꯛꯁꯤ ꯁꯟꯒꯤ ꯀꯔꯤꯒꯤ ꯑꯃ ꯑꯃ ꯄꯤꯖ ꯄꯤꯊꯛ ꯀꯩꯖꯤꯕꯣ ꯂꯥꯏꯛꯇ ꯈꯪꯗꯦꯗ ꯀꯅꯥ ꯀꯅꯥꯅ ꯂꯥꯏꯛ ꯌꯥꯝ ꯇꯧꯕꯤꯔꯤꯕ ꯑꯩ ꯀꯣꯛ ꯑꯣꯏꯃꯥ ꯃꯥꯅ ꯑꯩ ꯏꯊꯛꯇ ꯃꯥꯏꯗ ꯀꯔꯤꯗ ꯆꯣꯡꯁꯤꯜꯂꯒ ꯁꯥꯟꯅꯔꯤꯃꯦꯅ ꯇꯧꯔꯤꯅꯤꯀꯣ ꯏꯃꯥ ꯑꯩ ꯁꯤꯔꯦꯗꯅ ꯃꯥꯂꯦꯝ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯋꯥꯔꯒꯗꯤ ꯄꯣꯊꯥꯔꯣ ꯈꯪꯗꯦ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯒ ꯋꯥꯕꯨꯗꯤ ꯋꯥꯔꯦ ꯄꯣꯊꯥꯅꯤꯡꯉꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯕꯣꯟꯙꯨ ꯑꯃꯅ ꯍꯧꯖꯤꯛꯄꯨ ꯇꯤꯚꯤ ꯀꯟꯅ ꯊꯥꯔ ꯁꯤꯅꯦꯃꯥ ꯃꯥ ꯍꯤꯟꯗꯤ ꯐꯤꯂꯝ ꯊꯥꯏꯅꯒꯤ ꯀꯟꯅ ꯌꯦꯡꯉ ꯂꯩꯔꯦꯕ ꯀꯗꯥꯏꯅꯣ ꯏꯆꯟꯀꯣ ꯐꯥꯔꯁ ꯂꯥꯏꯛ ꯗꯥꯟ ꯑꯩ ꯀꯅꯦꯛ ꯂꯥꯛꯈꯤꯕꯅꯦ ꯑꯣ ꯏꯆꯟꯅ ꯐꯥꯔꯁ ꯑꯣꯏꯈꯤꯕꯅꯦꯕꯁꯦ ꯃꯥꯂꯦꯝ ꯅꯠꯇꯦꯕ ꯑꯗꯨꯒ ꯃꯥꯂꯦꯝꯅ ꯑꯐꯥꯎ ꯁꯥꯔꯤꯕ ꯑꯩꯉꯣꯟꯗ ꯃꯤꯠ ꯌꯥꯗ꯭ꯔꯦ ꯁꯨꯝ ꯇꯥꯒꯦ ꯑꯗꯨꯅꯤꯅꯦ ꯏꯆꯟ ꯑꯩꯁꯨ ꯌꯥꯄꯣꯠꯇ꯭ꯔꯦ ꯑꯗꯨꯝ ꯊꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯃꯤꯠ ꯈꯨꯏꯔꯕ ꯃꯇꯥꯡꯅꯦ ꯄꯨꯝꯅꯃꯛꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯝꯃꯣꯏꯕ ꯌꯥꯗ꯭ꯔꯒꯁꯨꯅꯦ ꯃꯤꯠꯀꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯄꯣꯠꯅꯦꯕ ꯍꯣꯏ 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 ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯟ ꯑꯩꯁꯨꯅꯤ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯃꯤꯠꯁꯦ ꯃꯤꯠꯁꯦ ꯁꯥꯔꯦ ꯇꯨꯝꯃꯦ ꯈꯔ ꯂꯩꯔꯒꯗꯧꯅꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯃꯤꯠꯀꯠꯁꯦ ꯂꯣꯏ ꯇꯥꯡꯗ꯭ꯔꯕ ꯈꯪꯗꯦ ꯑꯩ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯇꯝꯅ ꯑꯩ ꯀꯔꯤꯝꯕ ꯆꯪꯗ꯭ꯔꯕꯅꯤꯀꯣ ꯀꯣꯛꯀꯁꯦ ꯀꯩꯅꯣꯝ ꯇꯧꯁꯜꯂꯛꯑꯦ ꯑꯩ ꯑꯗꯣ ꯑꯦꯜꯕꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯝ ꯑꯗꯨꯅꯦꯕ ꯑꯁ ꯑꯩ ꯅꯪ ꯉꯁꯥꯏꯗꯁꯨ ꯎꯔꯝꯃꯤ ꯅꯪꯒꯤ ꯂꯥꯏꯐꯇꯁꯨ ꯑꯩꯈꯣꯏꯅꯗꯤ ꯁꯣꯝꯗ ꯁꯟꯗꯥ ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯗꯨꯝ ꯊꯥꯡꯃꯩ ꯊꯥꯗꯅ ꯃꯝꯃꯦꯒ ꯂꯩꯖꯔꯒ ꯅꯪꯅ ꯑꯃꯨꯛ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯂꯦ ꯀꯥꯏꯅ ꯖꯪꯒꯜ ꯃꯔꯛ ꯇꯧꯈꯠꯂꯦ ꯀꯣꯛꯀ ꯉꯥꯎꯏ ꯃꯥꯂꯦꯝ ꯆꯦꯟꯈ꯭ꯔꯦ ꯑꯅꯣꯞꯁꯨ ꯎꯞꯄꯅꯤ ꯌꯥꯗ꯭ꯔꯦ ꯁꯤꯟꯕꯇ ꯉꯥꯏꯔꯤꯕꯅꯤ ꯑꯉꯛꯄ ꯑꯃꯠꯇ ꯎꯗ꯭ꯔꯦ ꯑꯅꯛꯄ ꯑꯃꯠꯇ ꯎꯗ꯭ꯔꯦ ꯏꯃꯥ ꯏꯆꯟ ꯑꯗꯣ ꯑꯩꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ ꯑꯁꯨꯝ ꯈꯔꯗꯤ ꯀꯩꯅꯣꯒꯤ ꯑꯅꯣꯛꯇꯣ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯒꯨꯝꯕ ꯌꯦꯡꯕ ꯈꯣꯠꯄ ꯌꯥꯕꯒꯤ ꯑꯩꯅ ꯑꯇꯥꯡꯕ ꯀꯩꯅꯣꯝ ꯂꯦꯟꯁ ꯑꯃ ꯍꯥꯞꯄꯅꯦꯕ ꯑꯗꯨ ꯍꯥꯞꯇ꯭ꯔꯒꯗꯤ ꯌꯦꯡꯕ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯁꯨꯅꯤ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯣ ꯌꯥꯗꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯁꯨꯝꯕ ꯌꯥꯗꯕ ꯃꯤꯁꯤꯅ ꯍꯦꯟꯅ ꯃꯣꯕꯥꯏꯜꯁꯦ ꯌꯦꯡꯅꯤꯡꯕꯅ ꯍꯦꯜꯂꯦꯕ ꯑꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉ ꯇꯣꯛꯑꯗꯤ ꯐꯕ ꯄꯨꯡ ꯑꯅꯤ ꯑꯍꯨꯝꯒꯁꯦ ꯎꯪꯉꯒ ꯊꯋꯥꯏ ꯌꯥꯎꯅꯒ ꯌꯦꯡꯉꯩꯅꯦꯕ ꯀꯣꯛꯀ ꯉꯥꯎꯋꯦ ꯍꯩ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅ ꯇꯨꯝꯅꯤꯡꯉꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯃꯠꯇ ꯇꯨꯝꯗꯦ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩꯕꯨ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯂꯧꯊꯣꯛꯅꯦ ꯁꯤ ꯇꯥꯔꯦꯀꯣ ꯈꯩꯅ ꯌꯥꯡꯀꯣꯛ ꯃꯥꯡꯑꯣ ꯇꯥꯔꯦꯗꯦ ꯏꯆꯟ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯑꯗꯨ ꯑꯗꯨꯝ ꯈꯛꯇꯪ ꯍꯥꯏꯔꯝꯃꯣ ꯆꯥꯔꯦ ꯊꯛꯑꯦ ꯇꯨꯝꯃꯦ ꯇꯨꯝꯃꯝꯗꯥꯏ ꯌꯧꯔꯕꯅꯤꯅ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯎꯖꯕ ꯀꯣ ꯑꯦꯅꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯣꯏꯒꯦꯔꯥ ꯏꯔꯣꯝꯕ ꯑꯣꯏꯒꯦꯔꯥ ꯆꯝꯐꯨꯠ ꯑꯣꯏꯒꯦꯔꯥ ꯆꯝꯊꯣꯡ ꯑꯣꯏꯒꯦꯔꯥ ꯍꯥꯎꯖꯩ ꯍꯥꯏꯅ ꯆꯥꯖꯈꯤꯕꯗꯣ ꯃꯤꯠ ꯅꯥꯒ ꯁꯥꯔꯤꯕ ꯔꯣꯕꯤꯒꯤ ꯑꯦꯜꯕꯤꯁꯨ ꯇꯧꯔꯤꯕꯣ ꯃꯥꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯈꯔꯅꯤ ꯂꯩꯔ ꯇꯧꯈꯠꯂꯛꯏꯁꯤꯅ ꯑꯃꯨꯛ ꯑꯗꯨꯒꯤꯁꯨ ꯇꯧꯔꯤ ꯒꯨꯔꯗꯤꯞꯁꯨ ꯇꯧꯔꯤ ꯏꯁ ꯑꯇꯩꯁꯨ ꯇꯧꯔꯤ ꯀꯅꯥꯗ ꯌꯥꯎꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯁ ꯈꯪꯗꯦꯗ ꯃꯤꯠ ꯅꯥꯁꯦ ꯈꯔꯗꯤ ꯄꯣꯊꯥꯕꯅꯗꯤ ꯐꯩ
ꯀꯩ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯇꯥꯟꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤꯗꯤ ꯇꯥꯟꯖꯕꯒꯩꯗꯨꯒꯤꯒ ꯅꯠꯆꯗ꯭ꯔꯦꯀꯣ ꯆꯨꯝꯅ ꯁꯨꯝ ꯊꯥꯔꯨꯕꯗ ꯊꯦꯡꯅꯕ ꯑꯣꯏꯕꯗ ꯑꯣꯏꯔꯨꯔꯦ ꯁꯨꯝ ꯇꯧꯔꯒ ꯊꯥꯖꯕꯅꯤ ꯀꯔꯤ ꯍꯥꯏꯔꯤꯗꯨꯁꯨ ꯅꯪꯅ ꯉꯝꯃꯤꯉꯩ ꯑꯃ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯉꯝꯗ꯭ꯔꯒꯗꯤ ꯉꯝꯗ꯭ꯔꯦ ꯁꯟꯖꯤꯠ ꯁꯦꯟꯖꯝ ꯍꯥꯏ ꯏꯆꯦ ꯍꯥꯏꯕꯀꯣ ꯁꯟꯖꯤꯠ ꯁꯦꯟꯖꯝ ꯑꯣ ꯑꯣ ꯏꯆꯟ ꯍꯥꯏꯕ ꯑꯩꯗꯤ ꯏꯔꯣꯟꯕ ꯉꯥ ꯑꯇꯥꯎꯕ ꯑꯗꯨꯗꯤ ꯍꯥꯎꯔꯗꯝꯃꯤ ꯆꯥꯅꯤꯡꯅ ꯆꯥꯔꯨꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯒ ꯏꯔꯣꯝꯕꯒ ꯉꯥ ꯇꯧꯕꯒ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯔꯥꯖꯦꯁ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯍꯥꯏ ꯑꯩ ꯂꯥꯛꯑꯦ ꯔꯥꯖꯦꯁ ꯋꯦꯜꯀꯝ ꯔꯥꯖꯦꯁꯀꯤ ꯃꯤꯡꯁꯤꯗꯤ ꯑꯩꯅ ꯄꯟꯕ ꯄꯟꯅꯤꯡꯗꯕꯅꯦꯕ ꯂꯥꯏꯛꯀꯁꯤ ꯏꯃꯥ ꯂꯥꯏꯛꯁꯦ ꯀꯅꯥ ꯅꯝꯃꯤꯅꯣ ꯈꯪꯗꯦ ꯑꯅꯤꯈꯛ ꯁꯨꯖꯔꯤꯁꯦ ꯈꯪꯗꯦ ꯏꯆꯟꯅ ꯑꯩꯒ꯭ꯌꯥ ꯃꯆꯥ ꯍꯥꯏꯕ ꯑꯣ ꯀꯩꯅꯣꯁꯤ ꯁꯤ ꯀꯩ ꯕꯥꯃꯣꯜꯂꯣ ꯂꯥꯏꯔꯤꯛ ꯌꯦꯡꯕ ꯃꯩꯁꯦ ꯀꯩꯅꯣꯔꯣ ꯕꯥꯃꯣꯜꯂꯣ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕ ꯉꯥꯏꯈꯣꯅꯦ ꯍꯣꯏꯃꯥ ꯑꯉꯥꯡꯁꯦ ꯁꯤꯗ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝ ꯎꯠꯂꯒ ꯑꯝꯇ ꯊꯝꯃꯣꯕ ꯇꯜꯂꯤꯍꯦ ꯊꯧꯔꯥꯅꯤ ꯍꯥꯏ ꯏꯃꯥ ꯑꯃꯁꯨ ꯊꯧꯔꯥꯅꯤ ꯍꯥꯏꯔꯤꯅꯦ ꯑꯩꯅ ꯕꯥꯃꯣꯟ ꯂꯥꯏ ꯍꯪꯉꯤꯉꯩꯁꯦ ꯃꯥꯅ ꯑꯃꯨꯛ ꯊꯧꯔꯥꯅꯤꯅ ꯍꯥꯏꯖꯤꯜꯂꯛꯏꯁꯤꯕ ꯁꯟꯖꯤꯠ ꯈꯨꯔꯨꯝꯖꯔꯤ ꯑꯅ ꯏꯆꯟꯒꯥꯟꯅ ꯍꯥꯏꯔꯤꯕ ꯁꯟꯖꯤꯠꯅ ꯍꯥꯏꯕ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯕ ꯂꯣꯏꯔꯦꯅ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯄꯕꯅꯤ ꯍꯤꯞꯄꯒ ꯁꯨꯝ ꯊꯥꯔꯤꯃꯤꯀꯣ ꯁꯥꯏꯂꯦꯟ ꯑꯣꯏꯔꯦ ꯐꯔꯦ ꯋꯥ ꯉꯥꯡꯉꯁꯨ ꯐꯔꯦ ꯉꯥꯡꯗꯁꯨ ꯐꯔꯦꯅ ꯑꯗꯩꯗꯤ ꯔꯥꯖꯦꯁꯅ ꯊꯧꯔꯥꯅꯤ ꯋꯦꯜꯀꯝ ꯍꯥꯏꯕ ꯊꯧꯔꯥꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣꯗꯨꯔꯣ ꯏꯆꯟꯗ ꯊꯧꯔꯥꯅꯤ ꯍꯥꯏꯅ ꯀꯧꯕ꯭ꯔꯣ ꯏꯆꯟꯅ ꯍꯥꯏꯕ ꯁꯤꯁ ꯁꯦꯟꯖꯝ ꯁꯤ ꯖꯦꯀꯦꯠ ꯄꯤꯌꯨ ꯀꯗꯥꯏꯅꯣ ꯁꯦꯟꯖꯝꯗꯨꯕꯨ ꯁꯦꯟꯖꯝꯁꯤ ꯖꯦꯀꯦꯠ ꯄꯤꯁꯟꯒꯦ ꯉꯥꯏꯈꯣꯅꯦ ꯑꯝꯇ ꯀꯩꯅꯣꯝ ꯌꯦꯡꯍꯜꯂꯣꯕ ꯑꯉꯥꯡꯁꯦ ꯅꯣꯏꯕꯨ ꯖꯦꯀꯦꯠ ꯄꯤꯁꯟꯈ꯭ꯔꯦ ꯁꯦꯟꯖꯝꯅ ꯏꯆꯟꯅ ꯍꯥꯏꯕ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯁꯦꯟꯖꯝ ꯑꯣ 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 ꯁꯦꯟꯖꯝꯗ ꯑꯩꯅ ꯄꯤꯈ꯭ꯔꯃꯤ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯖꯦꯀꯦꯠ ꯑꯃ ꯄꯤꯁꯪꯈ꯭ꯔꯃꯤ ꯑꯩꯃ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯑꯌꯥ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯗꯨꯅꯤ ꯔꯥꯖꯦꯁ ꯅꯪꯒꯤ ꯃꯤꯡꯁꯤꯅꯤ ꯑꯩꯅ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕꯁꯦ ꯍꯥꯏꯕ ꯀꯣ ꯑꯗꯒꯤ ꯏꯆꯟꯅ ꯏꯆꯟꯁꯤꯅ ꯑꯗꯨꯗꯒꯤ ꯏꯆꯟꯅ ꯍꯥꯏꯕ ꯑꯩꯒ꯭ꯌꯥ ꯃꯆꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕꯀꯣ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯁꯤꯁꯇꯔꯅ ꯈꯪꯂꯣꯏ ꯈꯪꯂꯣꯏꯌꯦ ꯑꯩ ꯀꯩꯅꯣ ꯑꯩꯅ ꯈꯪꯉꯣꯏꯗꯣꯏꯁꯤꯕꯣ ꯅꯣꯏꯒꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩꯅ ꯈꯪꯉꯣꯏꯗꯣꯏꯁꯤꯕꯣ ꯀꯤꯔꯦ ꯃꯊꯟꯅꯣ ꯍꯣꯏ ꯀꯩꯅꯣ ꯀꯤꯔꯦ ꯃꯊꯟꯅꯣ ꯍꯥꯏꯁꯦ ꯑꯩꯕꯨ ꯁꯟꯖꯤꯠ ꯁꯦꯟꯖꯝꯁꯦ ꯍꯦꯛꯇ ꯕ꯭ꯂꯨ ꯄꯤꯈꯤꯗꯥꯏꯅꯦ ꯄꯤꯈꯤꯕꯅꯤ ꯉꯥꯏꯈꯣ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯊꯧꯔꯥꯅꯤ ꯀꯥꯡꯁꯣꯏ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯔꯕꯣ ꯍꯥꯏꯕꯀꯣ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯀꯥꯎꯔꯕꯣ ꯏꯆꯟꯅ ꯍꯥꯏꯕ ꯑꯩꯒ꯭ꯌꯥ ꯃꯆꯥ ꯀꯥꯎꯔꯦꯅꯦ ꯃꯤꯠ ꯅꯥꯒ ꯁꯥꯔꯦꯗ ꯍꯥꯏꯕ ꯑꯗꯨꯅꯦꯕ ꯑꯅꯣꯛꯀ ꯈꯔ ꯎꯞꯁꯟꯕꯅꯦ ꯃꯤꯠ ꯁꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯃꯥꯅ ꯍꯥꯟꯗꯣꯏꯅꯦꯕ ꯑꯗꯣ ꯏꯆꯟꯅ ꯍꯥꯏꯕ ꯁꯦꯟꯖꯝ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯁꯦꯟꯖꯝꯒꯤ ꯆꯦꯅꯦꯜ ꯂꯩꯇꯦ ꯂꯩꯇ꯭ꯔꯣ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯊꯧꯔꯥꯅꯤ ꯅꯪ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯗꯥꯛꯇꯔ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅꯦꯕ ꯃꯥꯏ ꯑꯅꯣꯛꯁꯦ ꯈꯔꯒ ꯊꯥꯍꯜꯂꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯂꯩꯔꯦꯕ ꯄꯣꯠꯁꯦ ꯁꯟꯖꯤꯠꯅ ꯍꯥꯏꯕ ꯏꯆꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯏꯒꯤꯅꯣ ꯍꯥꯏꯔꯣ ꯑꯁ ꯃꯅꯤꯄꯨꯔꯒ ꯊꯪꯅꯕ ꯂꯝꯗꯨꯒꯤꯅꯤꯅꯦꯍꯦ ꯂꯝꯒꯁꯦ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦ ꯍꯦꯛ ꯊꯪꯅꯕꯗ ꯀꯩ ꯂꯩ ꯑꯗꯨꯅꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯉꯥꯜꯂꯛꯄꯗꯒꯤꯒ ꯍꯦꯛ ꯌꯥꯎꯕ ꯃꯐꯝꯗꯣ
ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯩ ꯌꯥꯎꯕ ꯑꯦꯜ ꯕꯤ ꯑꯃ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒ ꯆꯞ ꯍꯦ ꯃꯥꯟꯅꯩ ꯑꯩꯁꯨ ꯗꯨꯀꯥꯟ ꯂꯩꯗꯣ ꯏꯆꯟꯅ ꯍꯥꯏꯕ ꯑꯩꯒꯥ ꯃꯆꯥ ꯑꯩ ꯑꯅꯣꯞꯇꯣ ꯑꯅꯛꯄ ꯎꯗ꯭ꯔꯦꯅꯦ ꯏꯁ ꯂꯨꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯅꯛꯄ ꯑꯃꯨꯛ ꯎꯗ꯭ꯔꯦ ꯑꯂꯥꯞꯄ ꯑꯃꯨꯛ ꯎꯗ꯭ꯔꯦ ꯑꯂꯥꯞꯄ ꯎꯗꯁꯨ ꯑꯅꯛꯄꯗ ꯎꯔꯗꯤ ꯐꯕ ꯑꯦꯜ ꯕꯤꯁꯤꯗꯤ ꯑꯅꯛꯄꯒꯤ ꯊꯧꯔꯝꯅꯦꯕ ꯇꯧꯔꯤꯁꯦ ꯑꯟꯗꯣꯛꯄꯗ ꯁꯥꯔꯤꯗ ꯑꯩꯈꯣꯏ ꯏꯆꯟꯒꯤ ꯑꯗꯨꯒ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯪꯉꯤꯅꯦ ꯁꯤꯁ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯪꯉꯤꯁꯤꯕ ꯈꯪꯗꯦ ꯑꯩ ꯉꯥ ꯃꯀꯣꯛ ꯔꯧ ꯃꯀꯣꯛ ꯑꯆꯧꯕ ꯑꯃ ꯊꯣꯡꯉꯦꯀꯣ ꯑꯩꯈꯣꯏ ꯃꯀꯣꯛꯀꯤ ꯃꯅꯥꯛꯀꯤ ꯃꯇꯨꯝ ꯑꯃ ꯑꯃꯁꯨ ꯈꯔ ꯌꯥꯎꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯈꯤꯑꯕ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯊꯧꯔꯥꯅꯤ ꯀꯥꯏꯗꯒꯤ ꯎꯗꯣꯏꯅꯣ ꯑꯩ ꯑꯩ ꯐꯥꯎꯕ ꯎꯗꯦ ꯍꯥꯏꯔꯤ ꯂꯣꯏꯅ ꯃꯤꯠ ꯎꯗꯕꯒꯇ ꯉꯥꯏꯔꯦ ꯇꯧ ꯂꯥꯁꯦ ꯃꯤꯠꯇ ꯇꯔꯪ ꯃꯥꯂꯪ ꯆꯦꯜꯂꯕ ꯉꯥꯛꯇ ꯉꯥꯏꯍꯦ ꯇꯧꯁꯦ ꯏꯆꯟꯅ ꯍꯥꯏꯕ ꯁꯦꯟꯖꯝ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯁꯞ ꯇꯧꯔꯛꯑꯣ ꯍꯥꯏꯅꯦ ꯁꯟꯖꯤꯠ ꯁꯦꯟꯖꯝ ꯑꯗꯣ ꯏꯆꯟꯗ ꯁꯦꯞ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯍꯩꯈ꯭ꯔꯝꯃꯤ ꯄꯍꯥꯔꯤꯒꯤ ꯑꯦꯜꯕꯤꯗꯁꯨꯅꯦ ꯄꯤꯟ ꯇꯧꯉꯩ ꯇꯧꯍꯜꯂꯒ ꯃꯥꯅ ꯁꯨꯡ ꯌꯥꯎ ꯌꯥꯎꯗꯕ ꯃꯤꯒꯤ ꯂꯥꯏꯕ ꯆꯪꯉꯒ ꯃꯥꯅ ꯄꯤꯟ ꯇꯧꯍꯟꯈ꯭ꯔꯅꯤꯗꯅ ꯄꯤꯟꯗꯨꯒ ꯐꯂꯥꯡꯒ ꯊꯦꯠꯂ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯅꯦꯕ ꯃꯥ ꯁꯟꯖꯤꯠ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯦ ꯁꯤꯁꯦ ꯑꯃ ꯇꯧꯔꯣꯏ ꯌꯥꯏ ꯍꯥꯏꯈ꯭ꯔꯦ ꯏꯆꯟꯅ ꯇꯧꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯪꯀ ꯑꯃꯨꯛꯀ ꯂꯩꯇꯅ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯩꯅꯤ ꯃꯩꯅꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯃꯩꯆꯥꯛꯅꯦ ꯃꯩꯅꯦ ꯃꯑꯣꯡ ꯑꯃꯅꯤ ꯁꯟꯖꯤꯠꯅ ꯍꯥꯏꯕ ꯏꯆꯟꯅ ꯍꯥꯏꯕ ꯑꯌꯥꯕꯅꯤꯍꯦ ꯁꯤꯁꯨ ꯑꯩꯒ꯭ꯌꯥ ꯃꯆꯥ ꯑꯗꯨꯅꯤ ꯑꯌꯥꯕꯅꯤ ꯍꯥꯏꯌꯦꯕ ꯁꯞ ꯇꯧꯔꯛꯑꯣ ꯍꯥꯏꯔꯒ ꯍꯥꯏꯁꯤꯕꯨ ꯑꯌꯥꯕ ꯃꯤ ꯑꯃꯅꯦꯕ ꯁꯤꯁꯨ ꯔꯥꯖꯦꯁꯅ ꯍꯥꯏꯔꯦ ꯊꯧꯔꯥꯅꯤ ꯅꯪꯕꯨ ꯀꯩꯒꯤꯅꯣꯕ ꯑꯗꯨꯛ ꯍꯣꯡꯕ ꯄꯣꯠ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯗꯨꯛ ꯍꯣꯡꯕ ꯄꯣꯠ ꯂꯩꯔꯤꯗꯣ ꯍꯥꯏꯁꯦ ꯀꯣ ꯔꯥꯖꯦꯁꯅ ꯍꯥꯏꯅꯦꯕ ꯑꯪꯀ ꯑꯃꯨꯛꯁꯨ ꯍꯥꯏꯌꯦꯕ ꯊꯧꯔꯥꯅꯤ ꯁꯤꯁꯇꯔꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯆꯨꯝꯗ꯭ꯔꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯃꯣꯏ ꯃꯁꯦꯟꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯀꯟꯅꯁꯨ ꯈꯪꯄꯣꯟꯇꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯣꯍꯣ ꯁꯦꯟꯖꯝꯅ ꯉꯁꯥꯏ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯗꯨꯗꯤ ꯀꯔꯤ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯇꯧꯗꯣꯏꯅꯣꯅꯤ ꯍꯥꯏꯕꯀꯣ ꯁꯤꯟꯖꯝꯁꯤꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯒꯤ ꯂꯣꯟꯗꯥ ꯑꯣꯏꯅ ꯇꯧꯋꯤꯀꯣ ꯀꯃꯥꯏꯅ ꯇꯥꯗꯣꯏꯅꯣꯅꯤ ꯍꯥꯏꯅ ꯏꯆꯟꯅ ꯍꯥꯏꯕ ꯑꯩꯒ꯭ꯌꯥ ꯃꯆꯥ ꯈꯪꯗꯦꯗ 1.5ꯅꯤ ꯒ꯭ꯂꯥꯁꯇꯪꯗ ꯀꯩꯅꯣ ꯒ꯭ꯂꯥꯁꯇꯪꯗ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯃꯣ ꯁꯤꯕꯨ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯩꯒ꯭ꯌꯥ ꯃꯆꯥ ꯆꯨꯝꯃꯤꯅꯦꯅ ꯀꯝ ꯍꯥꯏꯔꯛꯏꯕꯣ ꯏꯆꯟꯅ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯊꯧꯔꯥꯅꯤ ꯑꯩꯒꯤꯗꯤ 0.5ꯅꯤꯅꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯄꯣꯏꯟ ꯃꯌꯥꯝꯁꯤꯗꯤ ꯁꯤ ꯑꯩꯗꯤ ꯚꯥꯞ ꯇꯥꯗ꯭ꯔꯦ 1.5ꯅꯦ 0.5ꯅꯦ ꯁꯤꯅ ꯀꯩ ꯍꯥꯏꯅꯣ ꯑꯩꯒꯤꯗꯤ ꯖꯤꯔꯣꯒ ꯅꯠꯇꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯣꯏꯁꯨ ꯀꯔꯤ ꯁꯕꯖꯦꯛꯅꯣ ꯑꯩꯕꯨ ꯅꯣꯏꯒꯤ ꯄꯣꯏꯟ ꯄꯣꯂꯥꯡ ꯁꯨꯝ ꯌꯥꯎꯔꯤꯁꯤꯕꯣ ꯃꯣꯏ ꯃꯔꯛꯁꯤꯒ ꯑꯃꯨꯛ ꯎꯜꯇꯥ ꯄꯨꯜꯇꯥ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯗꯤ ꯀꯤꯖꯩꯌꯦ ꯃꯤꯅ ꯃꯉꯥꯜ ꯂꯥꯏꯔꯤꯛꯀ ꯂꯩꯇꯦꯗ ꯈꯪꯗꯦꯗ ꯋꯥꯅ ꯌꯥꯝꯆꯥ ꯑꯩꯒꯤꯖꯤꯔꯣ ꯑꯗꯨꯝꯅꯦꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯣꯏꯒꯤ ꯄꯣꯏꯟꯁꯦ ꯀꯔꯤꯅꯣ ꯁꯤꯕꯨ ꯍꯨꯝꯅꯤ ꯃꯔꯤꯅꯤꯁꯦ ꯈꯔ ꯌꯥꯝ ꯏꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯏꯆꯟꯅ ꯍꯥꯏꯕ ꯅꯪꯉꯣꯟꯗꯩ ꯑꯣꯟꯅ ꯍꯦꯜꯂꯨ ꯃꯥ ꯂꯣꯏ ꯃꯨꯠꯊꯠ ꯂꯩꯔꯝꯃꯦ ꯑꯗꯨꯅꯅꯦ ꯎꯔꯨ ꯂꯩꯗꯣ
ꯃꯊꯛꯇ ꯊꯣꯛꯂꯛꯄ꯭ꯔꯣ ꯑꯗꯨ ꯊꯣꯛꯂꯛꯑꯦ ꯃꯥꯅ ꯁꯅꯥꯅꯨꯅ ꯑꯣꯜꯔꯦꯗꯤ ꯃꯨꯊꯠꯅ ꯂꯩꯔꯝꯃꯦ ꯌꯥꯔꯦ ꯌꯥꯔꯦ ꯃꯆꯥ ꯎꯪꯉꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯎꯪꯉꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯉꯥꯏꯈꯣ ꯌꯥꯔꯦꯅꯦ ꯌꯥꯔꯦ ꯌꯥꯔꯕꯣ ꯑꯗꯩꯗꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯥꯏꯕ ꯏꯆꯟꯅ ꯑꯣ ꯑꯩꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯣ ꯅꯍꯣꯏ ꯏꯆꯟꯁꯤꯕꯨ ꯑꯩꯅ ꯉꯁꯥꯏ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤ ꯄꯨꯡ ꯑꯍꯨꯝ ꯃꯈꯥꯏꯗꯣ ꯃꯤꯀꯞ ꯊꯣꯛꯑꯦꯕ ꯂꯩꯔꯤꯕ ꯂꯩꯇꯕ ꯈꯪꯗꯦꯀꯣ ꯃꯤꯁꯦ ꯖꯤꯔꯣ ꯍꯥꯏꯅ ꯏꯀꯣ ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯃꯤꯀꯞ ꯊꯣꯛꯄꯗꯨꯒ ꯑꯗꯨꯋꯥꯏ ꯑꯍꯨꯝ ꯃꯈꯥꯏ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯈꯪꯗꯦ ꯏꯆꯟ ꯋꯥꯒꯤ ꯂꯥꯏꯐ ꯊꯥꯔꯛꯄꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯝꯃꯦꯕ ꯑꯩꯁꯦ ꯑꯣ ꯃꯧꯅꯤ ꯑꯣ ꯑꯩꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕꯅꯤ ꯅꯤꯡꯈꯨꯔꯦ ꯀꯥꯏꯅ ꯇꯧꯔꯛꯏꯁꯦ ꯌꯦꯡꯉꯨꯀꯣ ꯏꯆꯟꯅ ꯃꯥꯏꯁꯦ ꯑꯣ ꯁꯟꯖꯤꯠ ꯁꯦꯟꯖꯝ ꯑꯃꯁꯨ ꯀꯅꯥꯅꯣꯝ ꯂꯩꯗꯥꯏꯅꯦ ꯁꯤꯡꯍꯥ ꯁꯦꯟꯖꯝ ꯍꯥꯏꯅꯁꯦ ꯑꯃꯁꯨ ꯀꯅꯥꯅꯣꯝ ꯂꯩꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯔꯣ ꯑꯗꯨꯗꯤ ꯏꯆꯟꯅ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯒꯤꯌꯥꯝꯆꯥ ꯑꯩꯒꯤꯌꯥꯝꯆꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯕꯥꯃꯣꯟꯂꯣ ꯈꯪꯗꯦꯗꯦ ꯉꯁꯥꯏ ꯅꯪ ꯁꯟꯗꯥꯒꯤ ꯂꯥꯏꯞꯇꯨꯁꯨ ꯑꯗꯨꯝ ꯎꯔꯝꯃꯤ ꯑꯩꯈꯣꯏ ꯃꯝꯅ ꯂꯣꯏꯔꯦ ꯃꯝꯗꯅ ꯏꯆꯥ ꯏꯁꯨ ꯎꯆꯦꯛ ꯋꯥꯌꯥ ꯄꯨꯝꯅꯃꯛ ꯈꯨꯝꯖꯤꯟꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯄꯨꯡꯉꯥ ꯍꯦꯛ ꯉꯥꯜꯂꯤ ꯅꯪ ꯂꯩꯀꯥꯏꯗꯣ ꯂꯥꯏꯞ ꯊꯥꯔꯤꯗꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯆꯟꯅ ꯑꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯤ ꯖꯪꯒꯜꯗꯒ ꯆꯠꯂ ꯂꯩꯔꯝꯃꯤ ꯃꯥꯏ ꯂꯥꯏꯐꯁꯦ ꯍꯦꯛ ꯖꯥꯅꯤꯅ ꯁꯨꯅꯤꯅ ꯇꯨꯝꯃ ꯑꯃꯤ ꯑꯦꯒꯨꯔꯨ ꯑꯣꯟꯙꯣꯀꯔꯤ ꯇꯥꯔꯦ ꯑꯗꯩ ꯁꯟꯖꯤꯠꯅ ꯍꯥꯏꯕ ꯏꯆꯦ ꯀꯥꯏꯒꯤꯅꯣ ꯀꯁꯥꯔꯒꯤꯅꯤꯅꯦ ꯁꯦꯟꯖꯝ ꯁꯤꯁꯇꯔ ꯁꯦꯟꯖꯝꯒꯤ ꯃꯆꯥꯁꯦ ꯀꯅꯥꯅꯣ ꯃꯆꯦꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯅ ꯃꯆꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯃꯆꯦ ꯍꯥꯏꯔꯣ ꯃꯆꯥ ꯍꯥꯏꯔꯣ ꯁꯟꯖꯝꯅ ꯑꯣ ꯀꯁꯥꯔ ꯁꯤꯜꯆꯔꯒꯤꯅꯤ ꯃꯥꯅ ꯏꯆꯦ ꯏꯆꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯆꯦ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯏꯆꯟ ꯅꯪꯅ ꯏꯆꯟ ꯑꯣꯏꯔꯗꯤ ꯑꯩꯅ ꯏꯆꯦ ꯑꯣꯏꯔꯦꯗꯅ ꯑꯃ ꯀꯩꯅꯣ ꯀꯤꯅ ꯆꯦꯟꯁꯤꯜꯂꯤꯁꯦ ꯅꯪꯉꯣꯟꯗ ꯀꯧꯏꯁꯤꯅ ꯏꯆꯦ ꯍꯥꯏꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯒꯅꯤꯍꯦ ꯅꯪꯉꯣꯟꯗꯗꯤ ꯏꯆꯦ ꯀꯧꯔꯝꯃꯣꯏ ꯀꯩꯅꯣ ꯁꯦꯟꯖꯝ ꯏꯆꯟꯗꯣ ꯅꯪ ꯀꯩ ꯍꯥꯏꯅ ꯀꯧꯒꯦ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯦ ꯀꯧꯗꯕ ꯏꯆꯦ ꯍꯥꯏꯗꯨꯒ ꯍꯪꯉꯤ ꯑꯣ ꯃꯥ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯞꯀꯤ ꯈꯔꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯊꯥꯛꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯌꯥ ꯑꯩꯈꯣꯏ ꯗꯤꯌꯥ ꯂꯥꯛꯑꯦ ꯆꯦꯁꯤ ꯍꯥꯏꯌꯦꯅ ꯗꯤꯌꯥ ꯑꯩꯁꯦ ꯁꯨꯝ ꯊꯥꯔ ꯌꯦꯡꯉꯤ ꯃꯤꯅ ꯆꯥꯛ ꯇꯣꯛꯄꯗ ꯑꯩꯈꯣꯏ ꯏꯆꯟꯒ ꯍꯣꯏ ꯁꯦꯟꯖꯝ ꯍꯣꯏ ꯂꯥꯛꯄꯁꯤꯒ ꯋꯥꯔꯤ ꯁꯥꯔ ꯂꯩꯊꯣꯛꯑꯦꯅꯦ ꯑꯗꯩꯗꯤ ꯏꯆꯟꯅ ꯍꯥꯏꯕ ꯗꯤꯌꯥ ꯎꯏ ꯎꯏ ꯍꯥꯏꯕꯔ ꯎꯏ ꯍꯥꯏꯔ ꯃꯃꯤꯠꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯩꯠ ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯃꯃꯤꯠꯁꯨ ꯌꯥꯗ꯭ꯔꯦ ꯑꯌꯨꯛꯇꯒꯤ ꯆꯠꯄꯒ ꯈꯣꯠꯄꯒ
ꯏꯃꯥ ꯁꯤꯔꯦꯗꯅ ꯀꯅꯥꯗꯦ ꯍꯧꯗꯤꯌꯥꯅ ꯍꯥꯏꯕ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯑꯦꯜꯕꯤꯒ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯌꯨꯝꯗ ꯆꯠꯂꯨꯕ ꯑꯣ ꯑꯩꯁꯨ ꯀꯌꯥ ꯊꯥꯗꯦꯗ ꯅꯨꯡꯗꯥꯡꯒꯗꯤ ꯁꯨꯝ ꯇꯨꯝꯝꯗꯥꯏ ꯀꯩ ꯑꯣꯏ ꯊꯥꯖꯤꯜꯂꯒ ꯑꯃꯨꯛ ꯁꯥꯏꯂꯦꯟ ꯃꯨꯠꯊꯠ ꯑꯃꯨꯛ ꯃꯨꯠꯊꯠ ꯑꯗꯨꯝ ꯇꯧꯔ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯔꯦꯕ ꯁꯦꯟꯖꯝꯅ ꯍꯥꯏꯔꯦ ꯏꯆꯦꯒꯤ ꯏꯅꯥꯏ ꯑꯉꯥꯡ ꯍꯥꯏꯔꯣ ꯏꯆꯦꯒꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯔꯣ ꯑꯉꯥꯡꯁꯦ ꯌꯥꯝꯃꯦ ꯃꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯗꯤꯌꯥꯅ ꯍꯥꯏꯕ ꯏꯆꯟꯀꯣ ꯍꯥꯏꯀꯣ ꯁꯟꯖꯤꯠꯇꯁꯨ ꯏꯆꯟꯗꯁꯨ ꯍꯥꯏꯔꯛꯏꯀꯣ ꯏꯪꯉꯤꯀꯣ ꯍꯟꯗꯛꯁꯦ ꯑꯩꯗꯤ ꯈꯪꯗꯦ ꯈꯣꯡ ꯃꯇꯣꯟ ꯑꯗꯨꯝ ꯏꯁꯥꯗ ꯏꯪꯕꯕꯨꯗꯤ ꯑꯃ ꯇꯧꯔꯒꯕꯨꯗꯤ ꯀꯥꯎꯋꯦ ꯈꯣꯡ ꯃꯇꯣꯟ ꯀꯩꯀꯥꯁꯦ ꯄꯪꯏꯪꯗ ꯏꯪꯉꯤ